Maroba pau railway line so laba lomi singi senfam pi de badagi khunja singna railway line sembagi thabak sing thingjin kre Kurumzari miang tabir smutaram usari mapung ba pau sing Imphal jiri lambi ki tongan ba mafam singda hauzik railway line amadi masiga mari leniba tabak thoram sing paikhapada soal laba tupul amadi masigi akoibada leriba lomi singi pifam thopa senfam pithok tabadagi damdam adongi khunja singna railway line ki tabak sing thingjinkre Jakhiba April taun tara mari dagi thingjinduna thamlakhibani hairi tupul amadi masigi akoibada leriba low ubaya ba mafam kya railway line semlakpa amadi masiga mari leniba tabak thoram sing paikhatana maram oidina chauna amang ata thole hairi Railway line semnabagi tunnel hutpagi nung amadi lekhom lainang singna labu kaya phumjinduna leikre low uraga hinglamba lawmi kaya di chawna khudung chadaba mayok nari haina lawmi amana phumdorli mingsi ganthailong riamai haina kawi ai hoji marang jing part 3 de leibini masi lokhom se ai haki lokhom ni adagi railway company department na survey tawki bis leite adagi moina paisa siki amata sopi ba laite moina leibak si dare hai thara podegi ai gi lobok si uwa yaki de makha gi ai gi sagai ai gi ina nipa ma gi lokhom su ayamba leibak nan thara masi khajik tang compensation khara pi bi rami adudegi hena iram de moina flag yongning ma mapham da yonga si de koi ni on khre koi na paisa pi khre haina koi lobu singa usit taba yamna hoi da ba koi mi na ta dauna company singna railway department singa ani punna hojik pha ba koi na hai si machit ama ta pha ta bi de ta bi da badagi karamba ni da koi ta na sira kana gum mi da ta na sira sarga da ta na sira underground sing da sinna khra sira hai ba pha da koi wakan da mon jat khala khre sumaina kumsi su lo urare ubusu yadre asi khatina te moine leba asi hek dare hai thara podegi ekame juwe makha gi lo kham ama chu isina loina moidegi leiba na loin so han bedegi asom makha gi lo kham ama sina ai gi isa gi lo adusu loksit uina leire ising uriba lokhong loina thuai khre adegi ising amuk pukhatta yade duna hojik chu adu lokhom ani makse pari amagi Amaronda pifam thopa senfam pithok tabadagi khunja singna tupul Imphal section gi oina thabak shuriba sing chakiba April tam tara mari dagi thingjinduna thamkibadagi thabak pumna leptuna lakli Apopa apopi animak masagi anaba amadagi jai kharagi mamangdagi famungdagi hendokpa ngamdana Bisnupur district gi manung chanba khoizumat mayai lekai da leiba imung amada jai kun khatangari bi nupi macha amana imung puna na bahon abada yamna wana hingdi imung adugi ahal oidiba soibam chawba koba mioi asi paralyzed atauba khatana tana brain gi anaba amal leibadagi amadi mahaki loinabi soibam ombi memcha devisu chahi aningi mamangda stroke tobadana tana kidney nama function toba ngamdana leibagi mathakta atopa kidney amana nung leibadagi layang ngamdaduna phamungdagi hendokana leiri machanupi chahi kunlom surabi S Kanandala amadi chahi tarataret khatangairibi S Sanjitana migi khulang chatuna hingnana bahonari ebung asida maupanupa class 9 khata tamliba amaga chahi humbudra helaba maboka punna mioi taruk hingminari Kanandalana lekai gi angang sing tuition tambiduna imung manunggi awabada mateng pangli mayumda angang sing tuition tambinabagi mafam leitabadagi migi yung wairaga tuition tambagi tabaksu chathari layang bangam dana leriba mama mapabu Jennings authority na miyang changbiduna layang na bahona biyu hai na Kanandalana phondorali
बाबाजी ngasi chahi taruk mukhi mamang dagi na da le chahi ahum complete fire baba chapa ngam da le se le mama bp stroke tawre adi matung da hoji mama de kidney da su nung le ga le nung le lok thok pangam da na hoji le imung gi hoji ori ba condition da akhoi ni hoji lok thok pangam ba gi thongna su koi da le te imung gi cha thakna ba lai tam na ba imung gi loina maintenance na ba stana tana lying na ba ho na ba ha ba se akhoi gi hoji capacity le ba ngam de aduna hadi baba su chapa ngam da le moi gi mong mu taw gi nga khoi su nuai da ba phawi hadi lying ba su ngam de hay hong chi janim ska ana ba me am lying bi ba sida baba mama bu lying bi lying bi ba yaw ba ta ga di akhoi na hani nga le thana achow ba lam man ma ton sin thare na kan ja ga ni akhoi am na ha ga hani nga ta tha ga ja ga ni ha ja gi Abaramda awana taraba kanandalagi imungda Indigenous Peoples Association of Kangleipak ipak na kudaki oina jana thangna mapolam kaya pikre ipak ki maiketagi Jennings ki authority oinam kendrugi MLA amadi pradana miyeng jangwinaba phongdorali Imphal Municipal Corporation ki councillor oina maipak taba ward number 10 ki councillor Salam Tiken amadi ward number 12 ki councillor Potsamam Ombi Premila Devi bu opagi taramama ngasi hawok chambi teleba kalyan Bhavan na pangthokre Society Theatre Manipur ni sinda na pangthokpa taram aduda oina Munal amadi Society Theatre ki president ke Omnath Singana chief guest amadi president oina Saruk Yake Consumer Affairs Food and Public Distribution ki Director MBI School na hai ki wafamga Minister na hai ki wafamga Kenaba asida miyam na bab tadre haina Wangoi Kendra Development Council na thadropa cherol amana khangalali Bawumna thana temba break amata Oza Pain Relief Ointment Khwang naba ok sikpa tang sikpa phu naba ni singbada sinaba yarba lipsa krupna puthok saba Oza Constipate season abana manung sagman nuai taba constipation problem kohon mangami itan tanba manung sa da basing musu kohon mangami nomada tumam daida lumbu saba ising glass amana chamas amana traga ani dan thadar ga season abiyo constipate break matung da taram nusari Bharat Swabiman and ngapigani Bharat Swabiman Trust and Patanjali Yoga Samiti Manipurna Khongambat Youth Club ka punna sinduna Kangjebung Youth Club awang semagi ground up one mahotsav ka mari leinana uchara kaya thakre atopa mafam kharadasu uchara kaya thakhe samiti gi patron in chief Basudev Singhana akoibagi phibam kanana ba uchara thabagi thaba asi pangthopani haiba wapam phongdorali malemda leiba ecological balance yam sathina soktadana hoigi meba jati bu mahaliba sibu konabagi pandamda thamiba u thabagi chara program ase hena mapung phana mipung budimangna hoigi handaki moto one family one tree haiba ki policy ase paksan sandoktuna malem ase kannabagi damukta choba thabang mipung budimangna yabi Swasth Bharat Mission की सरगोमा ओइना नंबोल बीजेपी मंडल युवा मोर्चा महिला मोर्चा किसान मोर्चा अमदी नंबोल म्युनिसिपल काउंसिल के काउंसिलर सिंह पुन्ना नोमगी ओइबा लमतु सिंगदोपगी तबक पांगथोखरे नंबोल कम्युनिटी हेल्थ सेंटर एसजीओ ऑफिस अमदी लंबी की नाक येता लेरबा अमोरकाई सिंगदोखे लमतु सिंगदोपगी तबक अदुगा मरी लेनेना बीजेपी स्टेट इलेक्शन मैनेजमेंट कमिटी की कन्वेनर Kamawzam Chawpa Singhana Hospital amadi office simbulu nana thamnabagi pandamda lamtu sembagi thabak asi chathabani haiba wafam phongdoli leiba school na chingba high school na chingba sing asida yamna nana luna thamnabagi damakta nambol manna paika chabani
मरोइबा पाव मुकाना रेलवे लाइन सोलब लौमी सिंगी सेंफम पीदबदगी खुंजा सिंगना रेलवे लाइन सेमगी थबक सिंग थिंजिनख्रे मिंग ताबी बिसुंग मुकाना खुंजरी